ꯑꯍꯥꯟꯕꯃꯛꯇꯗ Matam Matamgi Paodam miyeng tabiro singbu kurumjari loina ngasigi giriba mayamna thodok hendokna masak khangnabiraba aina thodok wendam baludragasu Amsu former president Sarangthem Manjit Sarangthem Matam Matamgi Paodam taram nokjari amadi thagat phongdokjari Manjit tada Voice of Peoples ki yamba SONY.YCHA busu kumna Voice of Matam Matamgi Paodam sandok pirakanda lawak mayamda hiena minna kong uhenbina ba panabiriba Voice of Peoples Manipur gi yamba busu ikai Manjit bahana ngasigi thoram masi tasengna khoi Manipurda hojik COVID-19 na maram oidakanda lockdown tawgimana maram oiduna Manipur gi mahairoi singi kari maraibak oiribage haibasigi matang dawjabane se hojik Manipur kamai toy sing basi miyam thabiu Manjit tapio lockdown koigi tai daw lockdown sina koigi mahairoi singda ton ba magi normal life activities ka makti kaithare haiba yai adubu masigi positive merit saiba ta laita busunatte maruina life ki magi routine mak follow up torakanda mahiroi chalam si kairagasu pagi lemhoriba sing haitare adi namiba matam sena koigi nongmagi mahi masing tambagi matam se khaidor kanda degi sanabagi di ton thorom sing yengbagi angkat sing adubu lockdown toksen koigi magi forcefully haitare adum khwadi most important part amu oibanina ekoi leire adugo masida ekoina kupthana yengbe abase maroina ekoi dare mahiro singasibu mahimasing tambibagi kanglonda online classes some school kharagi oja sing na smartphone paiba mahiroi oidabanina mahiroi singde amna khudung kya amakak mayok nei haijaba tai smai an thamjagi no thank you Manjit yam nuaije mathangda aina hangjaning base hojik ma aikhogi online education gi wafam ama kan haiba tai online education tare ko haiba online gi education sina Manipur gi mahairoi singse kayam na konsin bangam labage haibadi aikoi phone pai bangam jadaba imungi mama mapa sing aikoi ching gi mafam sing da manung hotan mafam sing da leiba sugumnaba mahairoi sakar education gi aikoi kasi kansin sina karai fawba mai pakadage haibasi matang su khaji kan tambi on to one ba school singna koi selective foi na haitare school khara dum pangthok pa ikoi na thengnai mapung wina di government na kanda pangthok na ba hairagasu pangthok taba school ka amakaksu ayaw da budinate adubu online classes tawbagi masigi ban laita budinate amaram dade wichingi manung hanjan ba ekogi internet facility laita ba ekogi smartphone mafum singda lairiba mahiroi singda di yam achauba kudung cha da bom ka hairiba online classes si tawna ba hanu matamda phangda awaba kudung cha da bom mai umjage duga maruina online
classes to akhoi magi mai kai su lai tabadi natte mapung singda akhoi maning tamna akhoi magi wakhal khambagi magi thong makhak su dum online classes ta fange han dilo manji tapiyo makata wahang hello hojik akhoi gi mahairoi sing se makhoi gi wakhalon da lockdown makhoi gi school karam badagi ka khidaba adagi college karam badagi ka khidaba masi sina akhoi gi maram ba makhoi da karam ba wakhal gi ahongba lakamba yai natraga na karam ba wakhal laki haina lobi bage manjit habiyo mapung ina daw ina sapit thamjaning mase magi parenting care system dependent where why the and the mapung ina koi gi productive fiber kuna puthor kadoi se koi gi parenting ani naramudana development oiba academic activities sing ngang sing se kuna sanabira kanda gardening ton biba adegi chak thonghan biba adegi kai kena to ba ton ton ba makhal makha kya makha hai tare ko ai tough oiba subject sing pana ba mahiroi sing na dum magi free extra time phangne si dum kono hobo su yai ada ton ton ba creativity kya makha crafts ki dog art ki lam da su hai tare nang sing da hen ba matam phangabani na asigumba ton hai tare fangani hana asa tawai dong thank you manjit yam nunga wari wafam sisu yam faza faza ba thambiri ko marakta na ikoi gi ngasi gi hoji ori ba pibam zeista ko hoji ori pibam sida manjit pudi former potha bire thabak tagi ko manjit na khangbi ba lai raga di hoji manipur gi students organizations me amama lai hai tai ko makoi singsina hojik ana sangsi lakli ba khongthang khodi mating pang ni hai jab tare ko masi hojik karam ba manjit ki khangja ba hai ba tare ko karam ba manjit hello tai okay tai have you aduna karam ba ta zari mahairoi gi keno sing sina organization sing sina karam ba saga makoi gi kari apam ba lei bagi hapet khang ba lei biraga di hapet tang thambiyo mapung nang kanda hing ba polam sing hatare essential sing si pa aduga tang maka thangna kre koi miyam na haitare do hari ba matam masida landa ai koi gi chingi manung hanjan ba mafam sing aduga kungange rap mafam sing aduga lambi thong khudung cha da ba mafam sing da ai koi le ni kanglo na magi makha da ai koi adu matong tong ma thom kam kaksu paikhat khiwa thangnai apaisu paikhat le hoji ko muksu ai ni uzo mi yengda aduga loina na ai koi gi mapan dagi lakpa stranded manipuri people sing haja batai manipur miam sing se koi illusion da quarantine tawar kan da laiga da bani hatana koi gi flight talakpa mahiroi manipuri sing haja batai ai koi gi kanglo na magi makha da 14 days at least lakanda madu adi sigi kuthang da thabak oina pangthokba kyam khaksu hujusik chathaduna leiba process ma khangni aduga mapung phana laksan naba nasim mapung phana laksan naba mahiroi kunaina achauba thaudang ma khak initiate tawrakanda minka tadap tawrakanda koi gi ton ba mechanisms theory hai batai sai tham jai dong okay ado hojik manipur da lockdown je sangdokre manjit kitang manjit tagi khangjening ba hai tare ne ko manjit tasenga lamdam sigi
yamna kayada achowa mayung haidi achowa thaudang lobi mamisha kamani aduna manjit ki khangjening basi haujik manipur da lockdown lai asi mayam sina tasengna hairabada ekoi ngasagi social media gi da lockdown sangdorak pasina ekoi gi lairaba singdadi aduki mati wahal le haibana ching phongdok narakpa wakhalol phongdok narakpa manjit ko ngasi gi matang dadi manjit ki kari wakhalol lay manjit habiyo lockdown si central government na tangkak mari thokna hojik tangkak manga haitare lauthurakpa disaruka moina kogi lamdam sida leiriba kogi nongmagi kogi hingna bohna matamda chawba khudum chadaba mayoknaba family singdadi chawba awabam khak mayok nari haibatai adubu aikogi tungi khunai sigi apunba bijeng amakhakta kogi kunai ama oiraknabagi society ama kannabagi tungi future generation ji kannabagi miyeng da thawrang amani haina yengraga di madu nakalam dadi afabo oi adubu aikogi lamdam sida mapung mappa ani sing haiza batai nioi khakpamak aikogi transmission tawrak pagi education institution sing da quarantine tawrakanda thammiba asi fazana health department ki mai kai degi ton ba front line da leiriba manmena chobu thawang so lobi da kanda koi lockdown sigi manung da curfew sigi manung sing free movement da matam da siam acho afaga khungthang amani haina atham mapumena lairaba mairoi sing dadi andu miyam dadi hairiba lockdown sina acho effect ama thomnate adubu government na hin kan mi ngam khak yeng birak sangbi ra kan da haizabatai aikogi free of cost ta aikogi changba ai fadaba nongmi polam sing se koi tha ahum mari sigi haitare masi konana ba pibam thoi thamjage haitare dong okay khatarakpada ai se hojik leiriba aikogi mahairoi singi larik dabagi aduga line education gi mayam na sinbiriba sarkar na sulokhat piriba thawrang kaya asiga manjit ki oiba wakhalon da karamba thawong sing paikhat lagadi sarkar na karamba thongsil sing paikhat lagadi he dabagi sugumba langtak nariba awaba sugumba mayam sigi kokan bangam gadagi haiba asi ekoi manjit ki wakhalon da khajik tang thongdok piu manjit ama tasingna haibidi classes ohan basidi am mathau tai tabi manjit ki wakhalon da hairiba ekoi mapuina hoi ngas mapuina ngas haibi hoi bana amtanga mapung phan amtang haibi be agadra supaikat piriba thabak thawrang sugum mayam se sisu yengbiraba matungda balon da haitare ni ko manjit ki oiba wakhalon da karamba thabak thawram sing karamba thawrang sing paikhat lagadi hena aikoi gi mahairoi sing si makoina lai tabgi langtak nariba online gi phangbagi phangdabagi problem mayam mama isu mayam mama lei se karmaina tawragadi kari tawragadi hena fagadage haibana sing thongsil thawram sing do manjit ki mai kai dagi haitare manjit ki wakhalon do khajitang thambiu manjit hai tongan ba activity khoi gi mairoi sing asina yum da leraga su tawjaba phangbagi khudong chaba makti dum lokate haitare adubu lenga kasina akat mairoi sing sida koigi PV ngamagadi hena khudum chagani internet facility ba
ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯄꯨꯡ ꯑꯣꯏꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ community wise class kumba pangthokpirakanda neighborhood classes kumba pangthokpirakanda 1:5 kumba 10 gumbagi changda oja amada mahiroi manga tara gumbagi changda thambirakanda ikoigi social distancing ngakna mahiroi sinam thokpiradi yam nungaigane na khalle aduga school kharada oja singna thoina hotnarakanda social distancing on chonba activity kya amakak pangthok pasu hujuk je koina social media kya da udabdi nate adum pangthok pa yai maram de community transmission covid 19 asi sandurap tabna maram orakanda gi mahiroi sing asina mahi masing tamba yanabagi kanglona makakti ngasi gi lenga asina akanba koigi chaksin thawang amakak lawrakanda pangthok kina ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯑꯗꯨꯒꯨꯝꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯟꯖꯤꯠ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯃꯟꯖꯤꯠ ꯋꯥꯐꯝꯁꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯀꯩꯊꯦꯜ ꯐꯝꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯖꯔꯤꯕꯀꯣ ꯍꯥꯏꯔꯤꯕ ꯏꯕꯦꯜꯁꯤꯡ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯆꯨꯝꯗꯕ ꯋꯥꯐꯝꯅꯦꯅ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯃꯁꯤ ꯑꯆꯨꯝꯕ ꯑꯃꯁꯨ ꯌꯥꯎꯏ ꯃꯁꯤ ꯍꯥꯏꯔꯤꯕ ꯑꯅꯤ ꯊꯣꯛꯅ ꯂꯩꯔꯤꯕꯁꯤ ꯃꯁꯤ ꯐꯠꯇꯕꯕꯨꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯒꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯀꯔꯝꯕꯅ ꯆꯨꯝꯃꯤꯅꯣ ꯀꯔꯝꯕꯅ ꯂꯥꯜꯂꯤꯅꯣ ꯍꯥꯏꯕꯗꯨ ꯖꯁ ꯇꯧꯕ ꯅꯠꯇꯕ ꯃꯟꯖꯤꯠꯀꯤ ꯋꯥꯈꯜꯗ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒꯗꯤ ꯃꯈꯣꯏꯁꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤꯁꯨ ꯊꯨꯡꯒꯗꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯅꯥꯁꯤꯁꯨ ꯀꯃꯥꯏꯅ ꯁꯟꯗꯣꯛꯍꯜꯂꯣꯏꯗꯒꯦ ꯑꯗꯨꯒ ꯂꯩꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯔ ꯍꯥꯏꯕꯒꯤ ꯀꯣꯟꯁꯦꯞ ꯑꯃꯇꯪ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯀꯦꯠꯁꯦ ꯈ꯭ꯋꯥꯏꯔꯝꯕꯟ ꯁꯤꯗꯤ ꯏꯃꯥ ꯀꯩꯊꯦꯜꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯝꯗꯝꯁꯤꯒꯤꯗꯤ ꯊꯋꯥꯏꯅꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯅꯤ ꯑꯦꯁꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯏꯃꯥꯁꯤꯡ ꯉꯥꯛꯇꯅ ꯐꯝꯕ ꯀꯩꯊꯦꯜ ꯑꯣꯏꯕꯅꯤꯅ ꯃꯐꯝꯁꯤꯗ ꯂꯣꯛꯗꯥꯎꯟꯁꯤ ꯍꯥꯡꯗꯣꯛꯑꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯒ ꯂꯣꯛꯗꯥꯎꯟ ꯂꯩꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯐꯣꯔꯃꯦꯂꯤꯇꯤ ꯉꯥꯛꯍꯧꯗꯕ ꯇꯥꯔꯒꯗꯤ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯆꯥꯏꯅ ꯆꯤꯡꯅ ꯉꯝꯗꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯡ ꯂꯣꯏꯅꯃꯛ ꯀꯟꯁꯤꯌꯁꯅꯦꯁ ꯂꯩꯕ ꯅꯠꯇꯕꯅꯤ나 ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯇꯧꯔꯒꯗꯤ ꯃꯗꯨꯅ ꯄꯤꯛꯄ ꯑꯗꯨꯒ ꯃꯤꯁꯤꯡ ꯌꯥꯝꯗꯕ ꯂꯩꯕꯥꯛ ꯑꯃ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯂꯥꯌꯣꯛꯅꯕꯁꯨ ꯌꯥꯏ ꯃꯥꯏꯀꯩꯗ ꯌꯦꯡꯂꯨꯔꯒꯗꯤ ꯃꯁꯤꯒꯤ ꯑꯐꯕ ꯑꯃꯗꯤ ꯐꯠꯇꯕꯗꯤ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯔꯒꯗꯤ ꯍꯥꯏꯔꯤꯕ ꯀꯩꯊꯦꯜ ꯃꯔꯨꯑꯣꯏꯅ ꯏꯃꯥ ꯀꯩꯊꯦꯜꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯐꯝ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯀꯗꯕ ꯂꯝꯗꯝꯁꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯒꯁꯨ ꯐꯣꯔꯃꯦꯂꯤꯇꯤ ꯉꯥꯛꯅ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯀꯟꯕ ꯃꯤ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯅ ꯐꯝꯍꯟꯕꯤꯕ ꯑꯗꯨꯒ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔꯁ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯞꯁꯤꯡ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯇꯥꯃꯣ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯑꯃꯅ ꯃꯟꯖꯤꯠ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯁ꯭ꯇ꯭ꯔꯦꯟꯗꯤꯁ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯗ ꯊꯨꯡꯂꯔꯦ ꯃꯅꯤꯄꯨꯔꯁꯤꯗ ꯍꯥꯏꯇꯥꯔꯦ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯃꯁꯤꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯥꯎꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯗꯤꯌꯥꯗ ꯅꯠꯇ꯭ꯔꯒꯅ ꯄꯦꯄꯔꯁꯤꯡꯗ ꯐꯪꯕ ꯄꯥꯎꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯇ꯭ꯔꯦꯟꯗꯤꯁꯁꯤꯡꯁꯦ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯑꯒ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯗ ꯆꯪꯗꯕꯤꯗ ꯃꯌꯨꯝꯗ ꯍꯥꯟꯅ ꯆꯠꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯄꯥꯎ ꯇꯥꯔꯛꯏꯁꯦ ꯃꯁꯤ ꯃꯟꯖꯤꯠꯀꯤ ꯃꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯂꯩꯉꯥꯛ ꯁꯤ ꯁꯣꯏꯕꯒꯤꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯃꯟꯖꯤꯠꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯈꯖꯤꯛꯇꯪ
Manjit. तसेंना लेबा खुनाय अमदा लेरिबा मियाम सिंसगी खुनाय अमा ओरकनबा खनम मतमदा अखोय कुदुमकी अचौबा रेस्पॉन्सिबिलिटी मतंग स्वाइदा दम मरमदि मपानदा महि मसिंग तमलुरबा लमदम सिगी लेनाउ सिंग अखोय लमदम सिदा हलकपा मतम सिबु असेंग बनुसी कलोनना हलकपा ngakta ni haina punging wakalda akogi namnam sigi miyam na dum phawe maramdi pungna fami male bagi namnam dagi hena nungsiba topa lamdam ama leiba sunate mapung wena ngasai halai sing aduna akogi lamdam sigi interest lamdam sibu community wa tarokta na bhana matam da so choba hodang ama lofam thoi haina thamjage maramduna tangai fadana lamdam sida halak liba chile naw singna koigi ngasi gi lenga ka sina silliba on ba quarantine center singda institution singi laifam moiraba quarantine center singda ai fa positive oidre negative oire ai bagi result phangaba matungda yumda lamdam sida transmission yumba khudung chada badu mayok na roi maramdana kami pun pudingmangna lamdam subut motion nusi bagi business sama laifam thui haina ai oningda sman thamjari thong observers Yam no ai loisal lakpa sois da manjit aina hangjening basi aikogi kari hai ta pau si mayam nasu loina mak tanara mi aikogi mapan dagi hal sigi irei cha mayam si quarantine center da leiba matamda makoigi chaba watagi natragana aikogi kari hai tare fazana thamdabagi share to ngasi ngarang gi mamang da hai tare aikogi UNACO quarantine center da chak akumba ma leikre masugumba mayam se aikogi thuna ba hai tare ne ko masugumba mayam se thoktana na ba masugumba mayam se anna sugumba se amuk hanna thoktana na bagi damakta kari karamba thausil thauranga di lokhatpa yaba leibage ka haibda leiragadi habitan thambiyo maje education institutions singda khudung chada ba problem kya makhakti mayok na rebasi media singda aduga social media gi kutang dusu ikai kujimang adi ure khangne lobu mafam du leiriba koi gi mapan dagi lagliba ichile naw singna makoi na su ikoi gi laifam adu hena luna na na hona matamda self service to sabi apra khalle aduga lengak asina shu hena magi makhada gi chatna kanglon sing masi health ministry law thokliba chatna kapira kanda uttanaba onaba matamda chauba hena thodang amakak adudi tum thamjage arona chanabagi fazana sindabagi duga ahawba chaba phangdabagi izade haibagi ton complaint tawbasi masi lebak miyamno yamna wana ringai matam sidadi masi makki chumdabra haina khalle duga sili langliba kogi cat chilnaw singnasu kogi yamna kogi hygienic oba mong haitare jak singasi processing tawbiraga di complaint tawbagi duga khudung chadabagi mayok na singasi mayok na ramdab so mapung wena aina thamjaning made kogi self namsigi nubum kudimak akoi oifam thui oigadabani haibagi mi yengsa thamjage taw okay loisalak pa swai sida manjit ko aikogi kai haita hojik lai ba maram oira kanda hojik lai ba na maram oira kanda ni suraga charat talaga chajabasing haita
ꯃꯣꯏꯒꯤ ꯂꯨꯄꯥ ꯆꯥꯝꯃ ꯆꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯣꯜꯂꯒ ꯕꯖꯥꯔ ꯀꯩꯊꯦꯜꯗ ꯊꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯔ ꯅꯣꯡꯈꯟꯅꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯋꯥꯍꯜꯂꯒꯦ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯈꯪꯉꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯔꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯕ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕꯁꯤꯡꯁꯦ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯔꯀꯥꯔꯁꯤꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯆꯦꯡꯕꯨ ꯑꯣꯏꯔꯦ ꯏꯟꯁꯥꯡ ꯅꯥꯄꯤꯕꯨ ꯑꯣꯏꯔꯦ ꯃꯁꯤ ꯃꯇꯤꯛ ꯆꯥꯅ ꯐꯪꯂꯤꯕ꯭ꯔꯥ ꯑꯗꯨꯒ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒꯗꯤ ꯃꯈꯣꯏꯁꯤꯡꯁꯦ ꯂꯣꯛꯗꯥꯎꯟꯁꯦ ꯂꯩꯖꯔꯒꯁꯨ ꯃꯈꯣꯏꯁꯤꯡꯁꯦ ꯋꯥꯍꯟꯗꯕ ꯌꯥꯕꯒꯦ ꯁꯔꯀꯥꯔꯗ ꯑꯩꯈꯣꯏ ꯀꯔꯤ ꯋꯥꯈꯜꯗ ꯂꯩ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯞꯁꯥꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝꯗ ꯀꯦꯖꯤ 5 ꯆꯦꯡ ꯃꯁꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅꯗꯤ ꯄꯤꯔꯤ ꯑꯗꯣ ꯃꯄꯨꯡ ꯑꯣꯏꯅ ꯄꯤꯗꯤꯑꯦꯁꯀꯤ ꯑꯥꯏꯇꯦꯝꯁꯤꯡ ꯍꯥꯏꯖꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯋꯥꯏꯁꯤꯡ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯁꯨ ꯄꯤꯔꯒꯗꯤ ꯃꯁꯤꯒꯤ ꯃꯤꯌꯥꯝꯗ ꯃꯔꯨꯑꯣꯏꯅ ꯂꯥꯏꯔꯕꯒꯤ ꯄꯪꯈꯩ ꯃꯈꯥꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯑꯋꯥꯕ ꯑꯃꯈꯛ ꯃꯥꯌꯣꯛꯅꯔꯤꯕ ꯐꯦꯃꯤꯂꯤꯁꯤꯡꯗꯗꯤ ꯃꯁꯤꯅ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯈꯜꯂꯦ ꯑꯗꯨꯒ ꯂꯝꯗꯝꯁꯤꯗꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯂꯣꯀꯦꯜ ꯀ꯭ꯂꯕꯁꯤꯡꯅ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡꯅ ꯈꯔ ꯑꯆꯧꯕ ꯃꯇꯦꯡ ꯑꯃꯈꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯈꯤꯕꯒꯤ ꯃꯃꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯅ ꯑꯗꯨꯝ ꯊꯦꯡꯅꯔꯤ ꯎꯔꯤ ꯃꯁꯤꯃꯛꯁꯨ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯄꯨꯡ ꯑꯣꯏꯅ ꯂꯝꯗꯝꯁꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯑꯗꯨꯒ ꯃꯄꯨꯡ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯅꯔꯤꯕ ꯅꯣꯡꯃꯒꯤ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤꯕ ꯂꯝꯗꯝꯁꯤꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯇ ꯈꯜꯂꯀꯥꯟꯗ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯃꯈꯛ ꯑꯣꯏꯅ ꯏꯁꯄꯤꯁꯦꯜ ꯆꯥꯅ ꯊꯛꯅꯕ ꯃꯁꯤ ꯀꯥꯟꯅꯕ ꯁꯦꯟꯐꯝ ꯊꯣꯛꯏ ꯍꯥꯏꯕꯗꯨꯃ ꯇꯥꯃꯣ ꯑꯩ ꯊꯝꯖꯒꯦ ꯇꯥꯃꯣ ꯗꯤꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯐꯨꯗ ꯕꯦꯡꯛꯁꯤꯡ ꯕꯟꯇꯣꯟꯕ ꯂꯅꯥꯏ ꯇ꯭ꯔꯁꯁꯤꯡ ꯑꯦꯟꯖꯤꯑꯣ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯇꯥꯔꯦ ꯄꯤꯁꯤꯜꯂꯛꯑꯀꯥꯟꯗ ꯗꯤꯁꯤꯅ ꯑꯗꯨꯝ ꯃꯁꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔ ꯊꯣꯛꯈꯤꯕꯁꯨ ꯂꯩ ꯃꯁꯤꯃꯛ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯈꯠꯄꯤꯔꯒꯗꯤ ꯌꯥꯝ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯀ꯭ꯂꯕꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯍꯛꯊꯦꯡꯅꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯒ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯅ ꯄꯥꯡꯊꯣꯛꯄꯁꯤꯅꯗꯤ ꯍꯦꯟꯅ ꯍꯥꯏꯔꯤꯕ ꯏꯁꯦꯟꯁꯤꯌꯦꯜ ꯀꯣꯃꯣꯗꯤꯇꯤꯁ ꯑꯥꯏꯇꯦꯝꯁꯤꯡ ꯑꯗꯨ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯋꯥꯡꯅ ꯂꯩ ꯍꯥꯏꯅ ꯇꯥꯃꯣ ꯊꯝꯖꯒꯦ ꯑꯔꯣꯏꯕ ꯀꯣꯏꯁꯟ ꯅꯠꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯟꯖꯤꯠꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯦ ꯂꯩꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯃꯟꯖꯤꯠꯅ ꯋꯥꯈꯜꯂꯣꯟꯗ ꯐꯥꯎꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯄꯤꯅꯤꯡꯕ ꯀꯔꯤꯅꯣ ꯍꯥꯏꯕꯤꯌꯨ ꯃꯟꯖꯤꯠ
pandemic koina malemgi leibak singa corona COVID-19 haidali koi immunity wang leiragadi aduga social distancing ngakna aikoina na kanglon sing wall health organization piriba aduga ton state government su aduga ministry of health and family government of india na su thui ba chat kanglon sing si ngakna chatlagadi aikoi hariba corona virus akoi COVID-19 asidagi nathuk ngamgane se ai pokminda thajai maruna akoi day to day activities sing hai tare akoi akoi lockdown asina tambiba mapung para se akoi fazaba furadara leirabasu fazaba jibka leirabasu sanana pa leirabasu ana life amada lelamba punsi orabasu togi chana ba chinjak sina kwaidagi most important oiba amidi hairiba lockdown sina make sing miyam sing sida malem leba khudimak tambi aduna aikoina ngasi wari basi mapandagi pusilaktragadi aikoi se hingba ngamnaroidra haiba agi tank irol am oibanina aikoi chinjak ta mipal tangdawa lamdam ama ohenawa buk lamhang sing aikoi maru ko ga leiriba aikoi ngasi lenga asina agriculture sector da horticulture da sericulture da aikoi pakat maroina agricultural sector sing sida hena akan maming changbira kanda ikoigi double cropping triple cropping ohan bira kanda ikoigi seasonally we lep panai dana ahen ba budget da thadabira ba aduga lamdam sigi miyam sing sina su ikoigi work culture sambat minara kanda ikoigi sigi masaka sa ikoi jinjak mepal tang da balam da mukha pura kanda hangmung amgani haibagi achetpa thajaba do lai maramdana paisa jinjak yaudagadi hingba yaroi da ba tangka mukha lai haibase biu para ama mek sengabanina aikoi gi miyam aikoi gi labuk namang singa sai aikoi sarkar gi thabak taunabagi yon thokpagi mahutta aikoi labuk makanda chingda kar kanda aikoi anauba khunai mirol ama koi chinjak pe pal tangdawa mirol ama gi damuk tai koi hena faba khunai ama gi koi chap chare ha do ai thamjagi taw yam nungaje manjit yamna fajaba di manjit ki chillaba matam kai thopi duna voice of manipur di asu mapung bhan bibagi damakta manjit Sarangthem bu Matam Matamgi Paodam voice of people ki mai kai degi hanna thagat chari loina viewers in busu atwa Paodam Matam aikoi gi thaudok wathok sing voice of manipur peoples na puduna laksage channel asibu support tawbiyu adongi talent adongi number makada pizariba 69727 amukan haijege 8275181 da thabiro adongi oiba adongi wakat miyam da yohanjage aikoi miyam gi damak se yoinadi aikoi gi ngasi gi thauramsi matang asai da loisinjarage Sarangthem ngasi gi thauram asibu mapung phan bigi damakta amuka hanasu thagachari manjit thagachari matam matamgi Paodam voice of peoples ki amba okay thank you ngasi go nadi thauram asi live si matang ase loisinjare ngaibiu ai support tawbiu matam voice of peoples adomgi wakat thabirau ai khoida adomgi wakat soidana maki miyam da yohanjage